Torbungi attack Chennaba Kuki Terroristsing action Lougani Resettlement Makha Chathahallagani GR Tha asigi taraga taruki numidang pung nipan ga minute kunthra rom tabada Kanglup ki irang na lanjelaktuna tongan ba relief camp da lairambadagi nauna mayumda hanjelan khibada ngaidiba Bisnupur district ki manungsan ba Torbung amasung phogak sawi khai gi khunja singda kuki singna bom amasung nongmai kapsinduna attack chatharakhiba thogdok aduga mari lainana ngasi Torbung da Taramapan suba Gurkha Regiment ki kangbu singna mafam adugi khunja singa loinana mifam pangthokre mifam aduda taraga mapan suba GR gi maikaidagi kuki militant singi maikaidagi Torbung gi maitai khunja singda bom amasung nongmai kapsin bagi thabak makata na sathahalaroi mafam adudagi lanjena khraba mioi sing makata na mughanna nauna khunda laita hanabagi thabak ngasi dagi hawalagani chenariba kuki khulai paiba sing adugi mathakta akanba action laukhallagani haina thajaba piramkhre haire Tha asigi taraga taruki numidangda kuki militant singna Torbung amasung phogak sawi khaida attack chatharakhiba aduga mari lainana security na Churachandpur district ki manungsan ba kangbai gi area da thiba humbagi thabak chathabada IED taraga taruk phagatkhre haire police ki pauna hairibana thogdok adugi matungda kuki militant sing aduna Torbung lomda bom amasung nongmai kablakhi hairiba kangbai area da chathagiba operation da lungdai phai lainom village junction dagi kuki militant sing aduna hundoklamba Page Type AAFO IED taraga taruk ngarang phagat pangamkhre hairiba IED sing adu bomb disposal squad na asoyangam yaudana defuse tawkhre haire panba yawadi kuki militant sing na Torbung khulda attack tawrokhiba thogdok adugi nongan bada security force na kangbai rom thangba maikeida chathagiba operation aduda long range improvised pampi ama medium range improvised pampi mari medium range revel blast improvised pampi ama KG ahum lumba IED ama single barrel ama tongan ba caliber singi empty case taraga taret phagat khiba leiravani amaromda Torbung de attack tawrokhiba thogdok aduga mari lainana haujik makhata na kuki militant singi maikeidagi attack chathaba ngamdana ba ahianba forcing deploy tawba yauna area domination gi thabak yamna kanna chathari haire Torbung amasung phogak sawi khaida pambai na lusingba UNLF ke designated camp thamlaba khaktada khunja sing neta na leiwa ngamgani ipom Churachandpur district ka lonariba Bisnupur district ki Torbung amasung phogak sawi khai gi mafam singda lainga ka yana cherol pinariba pambai na lusingba UNLF ki designated camp thamduna khul ngaklaba matamdada khunja sing neta ba punsi mahing amada leiba ngamgani haina Indigenous Peoples Organization ipom gi vice president Khumanthem Chandramani na ngasi Manipur Press Club ta pangthokiba pawgi mi pham amada phongdokre MPCM Palem anoba senmitlon MPF amadi WMO na chingba lupkaya na saruk yaduna pangthokiba pawgi mi pham aduda ipom gi vice president Khumanthem Chandramani na makhata na haikhibada tanglup ki irang asigi manungda mamangda thokiba thogdok kaya da central forcing na tumin na leiraga PR laingak leiringai manungda handak phogak sawi khaida kuki singna nongma yauna bom kapsinduna landarakhiba dugi matangda central forcing na thijinba hauragani hairiba se ikai khangdabagi kangkotpo oina mamangda thokiba soiba sing amasung miyamgi mangkhiba thajaba sing adu thajanaba lalhau ama oina chatharak le takpane lan asina maram oiraga lanjena duna leiriba IDP sing masagi mayumda hanjinaba India amasung Manipur laingang na lakholagliba khongthang asi yamna nungai adubu mathang hanjilaba tungda phogak sawi khai gi IDP sing hanjinbagi nongan bada kuki khulai paiba sing na numidangda bom yauna nongmai kaya kapthorokpa asi akanba mawongda condemn tawwe loinana thogdok adugi nongan baga ngasigi pawgi mifam asida yauriba lupsing asigi thawmi sing punna chatuna mafam adugi ima ivel sing unaruruba matamda security laina praja singbu ngakpa ngamloidaba oirabadi lainga ka yana cherol pinariba pambai da lusingba UNLF ke designated camp mafam aduda sabiduna thambiro makhoino inanga alagi haina laingakta appeal tawriba wafam asi miyamna support tawe loina na hairiba khongthang asi athuba matamda lokhatpiyu haina mari lainaba singda appeal tawre tampak amasung singi tongan ba mafam singda combing operation tawba amasung khulai lokhatpa kaya tawkhraba tungda hairiba thogdok asi thoglakpa asimak laibak thibani maramaduna mafam adugi miyam singna thamliba wafam sing adu thabak oina onthokpiyu haire maraksida khwairambal ima kaithel joint coordinating committee gi convener Laisram Memana ngasi khwairambal kaithel da cycling for peace haiba santi gi paujel puduna Delhi dagi Imphal tamna cycle thawrakhiba transgender malem thongam okpagi thawrangba mari lainana paumi singda phongdokhibada Manipur gi governor asi khwaidagi hena matik sadaba miyamna pamdaba misak ama haibadu oire Torbung da kuki singna bom amasung nongmai kapsinduna
ꯃꯤꯇꯩꯁꯤꯡꯗ ꯑꯀꯟꯕ ꯃꯑꯣꯡꯗ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈꯤꯕ ꯑꯗꯨꯗ ꯀꯔꯤꯒꯤ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯤꯕꯅꯣ? ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯑꯗꯨ ꯊꯦꯡꯅꯕ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯁꯔꯀꯥꯔꯗ ꯁꯤꯟꯅꯈꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯂꯣꯏꯅ ꯄꯤꯊꯣꯛꯄꯤꯔꯣ꯫ ꯑꯩꯈꯣꯏ ꯏꯁꯥꯅ ꯂꯩꯕꯥꯛ ꯉꯥꯛꯆꯔꯒꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫